Good morning. Ngasigi card ki message haipetang yengminarsi ko. Haidi card te ke gi message lege haibado ngasigi oina sum atuga akoigi afaba timing amaga haira ke ko kai karam kanda phage haibado. To ahamba 1 khanbi gera 2 khan gera natraga 3 khan gera ko ngatang mishala gumba khanbi oba haidi phatlauna keno to wono ko haidi ai 2 se oina khallage ngasidi 3 se oina khallage natraga 1 se oina khallage haina ko ado ahamba 1 khanba minge ki ko lovers card lae ngasi se ko lovers card se haidi phai ko haidi relationship yo na dina baini ki marakta nushina ba ki ka phajana leibado haidi understanding leiba love leiba happiness leiba adumaina oina oye ko aduga akogi paisa nungsa gi matang da haraga so paisa phangba gumba oibado sise ngasi je paisa phangba oiro dei thabai khang gi da ngai ko thabai khang da aphaba la ko oina oye phat haidi kaino ka dangina tabida relationship ka dangina tabida ko atoba topa gi shu aphaba oina mangol piba oibado oye ko aduga number 2 se ko number 2 khanba ngai gi 2 of 1 se namala ko 2 of 1 se sida hai ko haidi nangna hojik tauge haina khanba thaba ama lay ko haidi khanjana raga lay ba hai tar ko thabak ani gi marakta adu khanjana raga lay riba thabak to haidi nangi thamoina taba nangi thawaina taba poto adu do tawbiyo mai pa kani na hai ba sida ko aduga nang sum khalle ba sije tawraga de engonda wagadrane kaina ga ka haidi nangi manung da chingna ba leibado chingna ba leibi da ba hai tar sida chingna ba leibi da na tawbiyo nangna tawge na khali do afaba lakani ko duga number 3 ko number 3 jo khanaw jaga tang noi 10 of cups ana lai ko 10 of cups so haidi sida so aphaba oina oibado haidi family da oiraga so phajana nungaina leiba aduga ngasi gi oina ko haidi mu manung da phajana shanti oina leiba khotba aduga aphaba lakpa gumba dai thabai khang da so loina mak phana oibado oi ko ngasi gi card ahum mak se loina mak positive ngata la ngasi gi message ko aduga amana timing ko timing se ayuk ki pung 3 minute 3 makhai haidagi hai tare ko 3 makhai kitang henbodi hele 3 makhai dagina pung 9 ga minute 5 phawom phai ko aduga talak se khatang phatte ko hadi amarak ki pung hajiki 9 gi matung gi timing se ngasi di kya phatre duna 12 ga minute nifu mari ko 12 ga minute nifu mari dagina pung 3 ga minute yankhai ma thoi phawom leire ko nindin gya aduga nungda oiram gina pung 5 ga minute 15 dagina pung 3 ga minute yankhai ma thoi phawam leire aduga nungdang gi pung 9 ga minute 35 daina nungdang gi pung 13 ga minute 13 phawwa maga phare ko haidi phabagi timing se haidi ayuk amuk phajana skip tawdana tabiro ko haidi aina haigi ba timing dai ani ra kana hala roge ko adu sida leire timing ga ngasi gi card ki message ka aduga amana ngasi je purnima ni ko purnima da ngarang aina kaino akhoi gi green singau da kai hapo haibado kaino ni ko haidi akhoi gi imung da paisa tungna ba aduga nangna tawriba thabak tu da haidi flow da lakna bani ko paisa se haidi sida hai ko si je kai gi non hangak pa yawe ngon ngarang ko haidi sel tungna bagi damakta hai tar ko singau saraga hapaga aina locker da hapjabani na aigi paisa thambam da hapani na ko dukan gumba da thamasu ai ko haidi dukan gi pakshi gumba da thamasu ai ko haidi business toba kangbu ngai leraga de aduga kaino tawba natragana yumgi sana thamba sana ke ka dei paisa ngsa thambam gumba leina ko khoi gi godres ki locker gumba leina ko adu da thambiyo sigi pot se ko adu atai haidi sina thambagi oire ko adu manifestation ke ain hojil ngai raga leiba thaba ko aina ohening ba khoning ba leiraga di belief manifestation ko yamna kana bani ko purnima numita belief manifestation to bi ba yai simaga tawbiro ko ngasi gi oina ado sida leire ngasi gi kaino akhoi gi message ka timing ga gi kaino se video se ko thank you